हौजिक फाबगी मरुओइबा पाउटा हेपाटाइटिस सी टेस्ट तोनबा मेसिन थासिगी मनुंगदा सरकार की हॉस्पिटल सिंगदा लैरगनी हाइना चीफ मिनिस्टर एन बिरेन फोंदोखरे मणिपुर अहानबो एन एसडीसी निपु निपान की पोस्टिंग मसा मसाना लॉटरी तौरगा खलनखरे अमसुंग लुपा करोड़ 8 हेनबगी सनागा लोइना मियोय अमा कस्टम डिवीजन इम्फाल न फारे खुरुमजरी हौजिक पाउ संदोंग पिजरी हेपाटाइटिस सी टेस्ट तौनब मेसिन था सिगी मनुंगदा सरकार की हॉस्पिटल सिंगदा लैरगनी हाइना चीफ मिनिस्टर एन बिरेन फोंदोखरे वाफम मणिपुर स्टेट एस कंट्रोल सोसाइटी सिंधुना अहानबा मणिपुर राइफल्स की पैराग्राउंड पांचोखिबा वर्ल्ड एस डे की थरमदा फोंदोखिबनी थरम अदुदा हेल्थ मिनिस्टर एल जयंत कुमार महूर मिनिस्टर टी एस श्याम कुमार फैमिली वेलफेयर की डायरेक्टर डॉक्टर के राजू अमदी अटई ऑफिशियल क्या सरुक याखी सी मिनिस्टर मखाताना लिसिंगनी तरा तरेट रिपोर्ट की मचुंग इना मणिपुर से HIV/AIDS का मैलेनब सिंग हंथदुना मंगा सुबद लेरे HIV/AIDS ना नारब मियो सिंबो डॉक्टर अमसुंग ऑफिशियल सिंगना हंथन येंगबा अमदी फ्री डायग्नोस्टिक की खुदोंग साबा पिलम दबा यावरबदी मदुगी सब साब एक्शन लौगनी हाइखी लैरिबा इखोइगी विक्टिम ओइरबा सिंगसिगी करी दोबो यागे क्रमाइना साय हाइबिबदो आगांग सिंगसिगी लाइक तंबदा ओइरो करीदो यागे दोंतंग मैक्स की लैरिबा कांगपुना सुगुम्बसे टाइम टू टाइम इंफॉर्मेशन से एटलीस्ट सीएम की ऑफिस ओन बियो यस एंड एवरी नोगी फाइंडिंग दो कॉपी टू चीफ मिनिस्टर ऑफिस अमम ngasi gi matung da yohon biyo aduga laiba grievance problem mayam se noi health department kata da confine tor galai bana ta ai gi na kongsu kitang yohon biro gadi so that I can suggest ai gi laiba office da gi chu kari koina to bonga makari lagi adu torga masidai da hena mayam gi ngasai ongtang khanaraga max ne ngasagi affected association lai du ne karamai te ogna le hori versing sigi welfare da kitang ai koi sarkar na mateng pang ngambage abdu yenge हेल्थ मिनिस्टर एल जयंत कुमार ना अखोइना मांगन गदोरिबा असि HIV का लोइना लिबा मियोय दु नटे लैना असि के लोइना हिंगलिबा मियोय सिंगी पुनिंग वाखल मसा मतोम दा हंथदना बा खोनबदा मियाम गी मटेंग संगी हाइखी guaranteed right guaranteed to every citizen of India mother guaranteed right to life the right to life hari makli masigi sei masida achoba makli sing laboriba makhalgi yakna bani na khali masi HIV masi AIDS masi laina si virus alo masi control tawna ba ko na honara ko masi government ki makada health department ki maile na ko make sadna manipur state AIDS control society ko thame government of India ki nepo lai maduna sendang pitharak ba guideline pitharak pa maduna maram modana ko make na kanna ko hona dana masi ko NGO kangu sumaya ta tanaraga Manipur ki mahung kuding magda ching tam amasung urban rural khakna change la ko asuki mate wan hona ya din maram oidana masiki drastic change ma handarak pase masima akoi joku uho phange akoi myam loine kangi chen pitu kangi akoi myam tilime akoi kangi matam mamadin mase sigumani shasaban have say one time it was taken as a fashion मणिपुर अहानबो एसडीसी निपु निपान की पोस्टिंग मसा मसाना लॉटरी तौरगा खलनख्रे मखोई की लॉटरी अदु ngasi ऑल सेक्रेटेरिएट की कॉन्फ्रेंस हॉल पांगथोखी रेवेन्यू मिनिस्टर कराम श्याम कमिश्नर टीएस चितरंजन अमदी स्पेशल सेक्रेटरी एम जोइसु सरुक याखी लॉटरी तौरगा सब डिविजनल कलेक्टर की पोस्टिंग खनबी की थबक असि ngarang कैबिनेट मिफमना ट्रांसफर अमदी पोस्टिंग दा वासत वानम तौबिगनु सरकार ना पीबा मफमदा एम्प्लॉय सिंग मथौ तौगदबनी करिगुम इंदब थोलबदी अहकपा एक्शन लौगनी खंगन खबा मतुंगदनी ngasi lottery taukiba aduda yaukiba nupi SDC taraga tareti kangpuk piyauna Imphal Valley da khanjanabagi ayaba punamagna yanalaba matungda lepnaki Minister Karam Siamna nauna MPSC na khalaklaba SDC sing asi makoi masagi apama mafamda posting pibinaba mahak masa yauna mahaki loinabi amadi mari mata singda wasat wanom torokpa kaya yauki Kanagumba kharadi lupali sing nipu yankai pigi haiba phawba yauraki Manipur corruption free purapa pamba government asina makoi gi sel lawruba matamda makoi masasu kathopagal wenna thabak tawrakloi khanmadagi
मसिगुम थबकसिंग असि यादबनी हाइरे पोस्टिंग पीरिबा मफम मसिदा यामदबदा सही अनि लेगदबनी मसि कायननबा होनरकलबदी सबसाबा लखटफम थोप थबक लखटकनी हाइखि सगी थिरपकांदा 50,000 in around 10 lakhs poyo bisaje bige transfer posting si apaba mafam da thambiyu mafam sana thambiyu haidana lakho mayam si aina yam kumda study ma tawi adi lekwak si kari deni senja thumja tingjaraga senja thumja lakna gi maram si kari no gaina naina ba kanda akoi punamaki dai kane si akoi khamina ba darkar lai aduga aina aigi ithausinje tawbakanda yam thamoi sengna sincerely tawbaga loinana akoi sakutpa manipur amagi manglan mangminna bagi yamna new step ne hojik lawgadoise lupa crore tarit hendagi sana galwani namiyoi ama custom division infal na faraba miyoi adudi Muhammad Zakaria sahi kungataruk apokpa Muhammad Alimuddin Lilong police station gi manung sanma Lilong kalai khongdigini Infal Custom Division na akak namba pawama phangmudagi Infal Morelambi gi Loksauda Satkiba Tan Kuntragi Nimidang Pung Mangarom Taba Matamda Moredagi Infal Rom da Thorakpa Maruti Van registration number MN05A9641C Khamdunu Sek Toba Matamda KG Kungataruk Henbigi Sana Bar Samayanka gi Nipan Yaurum Bani Haide Gari Sigi Mapuna Lilong Hauribi Manaktigi Muhammad Sirazur Rahman Koba Miyoi Amagini Haide Sangai Festival ga mari renana pangthokkiba anisuba Infal International Art Camp da saruk yakiba Manipur gi artist Nepal sililang riba singna ningthina loina dabadagi khoi sauna baga sab manare haina Paumi Singda Fongdokre ngasi Manipur Press Club da pangthokkiba paugi mifamda state amadi national gi thakte award fanglaba India gi art ki lamdesu miyama sakhanglaba artist kya saruk yakhi Hana Benares Hindu University the Department of Fine Arts ki head of department Odamba Hozigna Raipur gi Khairaghar Bispa Vidyalaya da professor Oriba is Pranam na Fongdokkiba Handak India ki mapalaiba kaya gi artist na punnamiye kungamanga na saruk yadna pangthokkiba international art camp adu mapalam da satna riba sana kalon singa na satkide maduda piriba structure yauna kusukulai sing international standard oikide honorarium piba matam da su kenana pk masi malem ga lebak amata da satna de Manipur bu art ki lamda malem da sakta na ba khonabada mateng oigini khanbadigi mapalam da lerabasu mahak masa yauna thawa yauna lakhibani Mafam masida lala matung na ning bakai bakaya thengnaki senior artist singna yakpalai phawa lebak ta thamlaga miyam da yangan ki display su nomani tawba adu pung kharakak tawraga loisin khiba asisu mawng maril tadaba singi manungda amani asigumba thakta kem pangthoke hairabadi masak naiba artist sing tanagadabani matungna pangthoba kem singda asoi angam thoktanaba Manipur da leiba masak naiba artist singa tatoka sin tawhaningbagi apamba phongdokhi Masagi sahi kuning humdai kakta ngai ribi saiko Mirabai sanuna sahi kuningani toigi matungda weightlifting games masana da India gi puwari ama sema da natana nupi gi KG nifuni pani kanglupta anoba world record thamangam kre Manipur gi mai prakrabi Mirabai gi apok amadi apok pinadi masabu mapalam da thabak tawduna leiriba sigi mahutta Manipur sarkar na sana ba thabak ama pibiduna asengba Manipur gelan oheningli ISTB News ge akhan nabatim mamana Imphal East District ke Lamlai Kendra ki manung chana leiba nongpok kaksing da leiba Mirabai gi poknafam lamdam da chatlubada lamdam adugi miya mamadi imung manung phawba ayambana nungairaba paw si khangnadana leiramki amaromda Mirabai gi poknafam lamdam da natana nungairaba paw asigidamak lamdam asigi sanarui singna mai paklakpada Manipur miyamna mamang da phongdoknakiba harau tayamba adusu oinakide Pumnamagasi Mirabai na railway da thabak tawduna laikiba asina Manipur miyamna masak khangdabara haibasisu wang amadi oiri Pumnamak asi oiduna su malenda mingset urong thambangam libi Mirabai na wana honarakiba ayuk anganbada laingoi pubata taada tongduna kumalampak fawwa laktuna sanarakiba amadi sanaba lueraba matungda machi oiba chananaba jinjak fawwa ningthina laikidabagi awaba kiyasing adugi matangda mama mapa oiriba Saikom Kriti amadi tombina mitlu piranga loinana ISTB News da paudam laki ai da chaninga leite khote habasi yang kanna mana haiba adu jani ai adu palak pada yang ai ji thamoi sa adu hai mana andegi ai na salu ai ngam na ko honani hotel ji khara ta oraga ina ina adum honaba adegi ma je bhara khaga taraga lupa manga je piraga dum salhale
lupa manga pi matam da hangalan da lupa manga pi ba mangwanda atai di non mutara tara kun gulo wa magi di manga pi raga dum salam ba dai upale ta na ma tata da maji tata gi angang wena dum tata tholok ke dum khamba dai su dum kau thok pi rak ba tata jing jona atam khara dum khorong gai nang da na ma chana ba nang da na tata na khan nang ne na tata da dum chalhan ba phung manga gi dei pung mari gai da dum chalhan ba Machin Manau Taruki Manungda Iton Dwanbi Oiribi Mirabaina Miram the Laiduna Tabak Tori Besigi Mahuta Manipur Sarkarna Zanaba Tabak Amatang Pibiduna Manipurgi Asing Balan Ohenbiu Haiba Wafumsu Mirabaigi Apopi Mama Fongdorakli Manipur Gomena su Charge Mirabai Jibu Tabak Manipur da Amtang Pibiu Manipurgi Mi Oina Lehen Biona Aina Manipur the government the Laujari Hajari Kai Gon Medan Pange and Harapa Matani da Amna Harawi Ado Laiba Hogi Manipurgi Nangjing Chanaroi Mayam Jiju Mohoidona Looking Yauna Madona Looking Yauna Yam the Tawai Jang Yauna Mayam Su Kanota Viraga Magumna Miem Oina Kankan Baidu Ohen Biro. ISTB News Gidamak Aikoigi Video Journalist Urik Kinbam Indra Amadi Michael Zit ISTB News Border Security Force BSF ki yang kanishut supervising degi tharam ngasi BSF ki sector headquarter Koiring Geda Pangchokre tharam masida Education Minister TS Tradisam CI of Manipur gi Deputy Inspector General Angam Samu Amadi Atai Official Cancer Biaki tharam asiga mari lenena Manipur amasung Nagaland deploy toliba BSF personnel sing yauna mela pangchoki mela tuda maru oina BSF ki khosu khulai utpa indigenous food singi stall hangba amadi isai nongmai amadi cultural gi program kya su utki tharam ga mari lenana TI study samna bharana santi oina laiba ngamliba si BSF ki thaudang yama sauna lai sahi yankhanin thoigi mamangdagi hauna BSF na bharat pongak senuna lakre matawasumna matungda sumai pa na bharat pongak pangamba wesino haiki ki role mayam khambire apai chau khwa bharat si masi ngak sen ni thok se han mamang di sahi yankai ni thoi mamang de hona free ngak sen na dum lai na usiam difficult area apai gi marubumi gi sing laiba di unyam tawa dum jaga sumai difficult area da ngak sen na tawri ngasi ma apai mam numaina apai santi one laiba ngam si BSF ki contribution maina ngak sen la thoi sai ki ngak sen la thoi ni adum ngasi ji apai regime ni sila ena ai tarap tai yam mai ba baba public grano mai da public grano jeri aduga tungna so apai bharat chau ko bharat lega chi nga podi chau ba thuda ngori se thene na mai pa na jana na ko ngamo isnu na ngasi regime ni sai Pre-merger political status ta Manipur bo Hanzil Hello Haina Coalition for Indigenous Rights Campaign Sirka Manipur na sahi anisum na satharakiba campaign lo sinduna point taret yaba draft memorandum phongduna miyamgi apama lauragani haina Manipur Press Club ta pangtokpa paugi mifam da phongdokre saruk yakiba convener somarendro thoksomna Manipur ga India ga leinaba Maria si India da punsin khaba matungda phangpham thokpa haksing phanglatabadagi sahi anisum na campaign asi satharakibni Miyam ga tanatuna apam pamda hangnakiba aduda draft memorandum asida yauriba wafam sing khangal laga puthokpani makhatana miyam ne memorandum asida yauriba wafam sing hapsaningba amasulau thokningba leirabadi January gi tang 30 mathoi fawa yagani masigi matungda India government memorandum asi pisinduna taksin pham thokpa thabak taksin bagal wenena miyam gi ihau sagatpada mai onsin gani haiki Manipur da laiba chini community meyam se masigi upper house ama thamaga haidi state legislature ki manungda so thamaga da community krimakta manaba representative pi da da manaba khunayam sagatpa manana sakhot minaba ki tha ama semat minaba upper house ling da tangai phadaba adu lai sarkana popna me ama thamjeb nai akoina bijariba oigi point sing ase haida demand sing ase miyamna tha ani changna khandabiraga haida sarkara oigi sarkar bijariba email sida akoigi pau bira ganda akoni madu semdok chingin torganda miyamgi mofto amuk akoigi January 31st ta akoi adu bodo khomjil ganda
चौब मियाम हमम तौरकांदा डिमांड सिंग असि रिअफार्म तौरकांदा अखोई कइनोदा गवर्नमेंट ऑफ इंडिया दा अखोई प्रपोज तौरकांदा अखोई लेमना Right to Health haiba timdang asi World SDG Tharam District as Prevention and Control Unit Imphal East Sindana pangthoki Rally amagalwena pangthokiba Tharam adugi pandam karino haibagi matangda District as Control Officer Imphal East Dr. N Romilana wafungkya fondoraki Mangalwena na yakatana kana puchimi mapam kuding makta akoi AIDS ka mari leinaga mapam kuding makta akoi World AIDS Day se pangthokana lai akoi HIV AIDS na sohallaba mayamsi aduki matik yamna leirapana akoi general population da kapna tapna sindorapa sigi mayamse lakana akoi sapat thoranga socio economic factor da mayam ma kudong mang section mangam da mayam ma leyo Tharamasiga Mari Lenana Health and Family Welfare Minister L. Zaint Kumar Gimiya Makada Home of Underprivileged Society and Empowerment Kasam Tong Top Direkna Sinduna Nomagi Eva Free Health Camp Ama Pisum Ningombam Direct Community Hall Pangtoki Minister L. Zaint Kumarna Kasam Tong Kendrigi Manung Deleva Eska Sagonana Hingliba Singi Yengduna Tha Kudingi Piba Pensingi Sempam Su Hengal Lagani Lodena Haksilgi Yengduna Lem Namakoida Ayuski Hidat Langteksu Piba Horgani Haiki मधुगी से मसी यम तांग मखल बोर्ड ने हौजुक जुमक कोई एनी जगह में मसी टोइन तौद्री दो मणिपुर आहान बोइना मसी कोइना वाईआरसी केयर दुगा कोइना कुछ समनरे अमसुंग लोइना साइन तौनरे तो लाइकली मोइन मेचिन पोरकदुसी थामुक चंगन है अद मसी के से कोई इंडिया की नते फॉरेन कंट्री की नहीं कोई अमेरिका की नहीं मेचिन लागो से इनमें टेक अराउंड 30 days 20-30 days मुक्चंगनी खाली अदु उबे तारगदी अकोई 2018 बथंग चाहिए सेकी जनवरी के फर्स्ट पार्ट यारगना जनवरी तांग अमदा अद्रगना मदगी अहान बच्चे होला ऑनरेबल चीफ मिनिस्टर तौरगा अदमयाम द कुशन नगे न कन प्लान तौरे Tharamga Mari Lenana Pension Gi Sentham Su Yentoki Kumbidastu World SDG Tharam Pangtokre District as Prevention and Control Unit Bisnupur Gimakada Sana Tombi Oriental English School Kumbina Sinduna Pangtokiba Tharamasiga Mari Lenan School Sigi Mahiro Singna Kongsat Amasusat Ki School Gi Founder Santa Kumarna HIV S Kalwena Hingniba Miyo Singbo Minung Sigalena Loina Bigada Beni Haiki Sigi Makunga Timdi Right to Health Haibani HIV X na Solava Miyo Sing Adugumagi Family Singda Ekugi Labor Praja Sing Sina Mating Pangbiba Loina Lena HIV S the Kangam the Vakangus in the Su Akang Bakangus in Sina Ekoi Kangan Biba Loina Lena Apobat Tinjak Sahanduna Apobayum Lahinduna Aksang Panala Nabagi Adu Pandam Nugi Makada Nasi Hariba Leliasi School Sina School Sigi Mahiroi Sing Ayamba Mahiroi Sing Sab Yarjaga Odasing Amadi Ekoi Parents in Pau Yauna Ekoi Sab Yarjaga Hariba Asigi observation asi question jab Lakriba January Tang Amadigi Imphal Sandel Amadi Sandel Gi Imphal Umda Manipur Government MSRTC Gi Bus Service Lehlagani Hariba Asi Handopi Yohana Indo Burma Sugunu Road Bus Owners Welfare Union Gi Terol Amana Haidi Terol Asin Makatana Bus Owners Singasil Loan Kaya Pujuna Service Toriba Ngangtuni Bus Service Laitaba Mapamda MSRTC Gi Bus Sing Selan Biu Haidi Houzik Pauki Maraktana Atena Break Ama Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Bottle the Halaga Yuli Sing Kudimak mineral water nate, Amadi mineral Yawanate, mineral Yawe Harigati, nutrition fake Ibra Haibidu, label Yingbu, sodium, potassium, magnesium Yawa Sing Chang 9 Takpusina, Chakao, kidney, heart, Amadi brain memory Pagali Haibasi, medical science na Pundo Krabani, Haiba mineral Singasi, yes with added mineral acidity Yauri. India gi Ahanba National Awardee, Government of India na Piba, Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State
Takielda contact tobiu. Housing Makataba Pau Amuk Pizari. State Minister N. Birena Lusingba Sarkar Astina Cyber Crime Unit Linkatuna Social Media Tagalapa Miwigi Hak Kongaunaba Mob Justice Committee Mibu Maral Pisinba Kayada Senaba Singh Fagatuna Ainga Basarak Piding Sarek Asida Angang Nupamasa Ama Miwi Ahumna Ikai Bapibagalina Pu Saydana Ot Nevigi Putiasama Social Media Tagalak Deba Asidadi Housing Power Cyber Crime Unit Kariguma Tabak Amata Local Palatri Putiasasi Urubada Nupamasa Sigi Maral Kaya Lerama Tarbasu Mioi Ahum Aduna Satariba Mo Mato Adubudi Piendaba Kaya Fondo Narakli Asiguma Miabigi Hak Kungao Naba Tong Si Satadanaba Cyber Crime Unit na Matam Sana Miyang Sanganing Bugi Apamba Tamnarakli Sahi asigi Desember ki tang mapanda pangthokodaba Miss Manipur Singani Tara Taret ki mangoinena ngasi Miss Manipur Organization sinuna promotion to road show ama Kwakathel dagi lam thakre road show si Manipur gi tongan ba district singda chatkani pangtholiba road show asigi matangda Miss Manipur Singani Tara Taret ki organization gi manager Sonia Farianbam na wafum kya phongdorakle company sing akhoi da mateng pangbirak pa sponsor sing ge flyer gumba yenthokani aduga road show macha adum matam dagi traffic gumba da yamna akai ba pida bida akhoi yam athu bi mawang da akhoi Miss Manipur 2017 December 9 da Bagasan open air theater da pangthoka dauba asidi da mayam lakpiu haina baton tauba chachabani haitar ISTB ki local program Kanglaipak ki mani ki program manager Oramba Sanastam Naba Haukiba Tang Mapanda Masagi Mayum Nam Laikaida Laikidre Mahak Laikidabada Kanglaipak Mani Haiba program Putoliba Kangbuna Awaba Fongdorakle Alibaba Haina Mingtonba Variety Store among us ABC Godown Manakta Tangmaiban Kendagi MLA K Joy Kesana Sarup Yadana Hangdokre Housing Loshilakpada Marueba Pau Amukahana Hepatitis C test on Messin Tasigi Manunda Sarkari Hospital Sing the Lairagani Hainati Minister N. Birena Fungdokre Manipur Ahanbo and SDC Nipunipan posting Masamasana Lottery Tauraga Kalan Kray Amasung Lupa Korotaret Henbegi Sanaga Renami Ama Custom Division Imphal Nafare Housing Power Gidi ISTB na Pidaba Pau Matang Asida Loizare Miyang Tabidi Bamayang Punamapusu Amakahana Kurumzari